ꯗꯣꯛꯇꯔꯅ ꯌꯥꯝ ꯐꯔꯦꯅꯦ ꯒ꯭ꯌꯥꯟ ꯂꯥꯛꯑꯝꯕ ꯁꯦ ꯃꯤꯠ ꯑꯝꯇ ꯄꯥꯡꯉꯨ ꯌꯦꯡꯒꯦ ꯗꯣꯛꯇꯔꯅ ꯃꯤꯠꯇ ꯀꯟꯀꯁꯟ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯤ ꯀꯣꯂꯣꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯕ꯭ꯔꯥ ꯒꯣꯔꯣꯕꯅ ꯑꯣꯀꯦ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯁꯤ ꯑꯗꯨꯒ ꯌꯨꯝꯗ ꯆꯥꯅꯕ ꯍꯤꯗꯥꯛ ꯈꯔ ꯏꯒꯦ ꯅꯔꯁ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯀꯦ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛꯇꯨ ꯁꯦꯔꯤꯟꯁꯅ ꯆꯤꯡꯏ ꯒꯣꯔꯣꯚ ꯁꯦꯔꯤꯟꯁ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯕꯅꯤ ꯅꯔꯁ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗ ꯅꯔꯁ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯐꯤ ꯊꯣꯡꯗꯕ ꯅꯨꯄꯤ ꯑꯃ ꯒꯣꯔꯣꯚꯕꯨ ꯍꯥꯠꯅꯤꯡꯕꯒꯤ ꯏꯊꯤꯜ ꯌꯥꯎꯅ ꯉꯧꯔꯣꯛ ꯉꯧꯕ ꯃꯃꯤꯠ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯒꯣꯔꯣꯚ ꯈꯪꯂꯥꯎ ꯂꯥꯎꯔꯛꯇꯨꯅ ꯃꯁꯥꯗꯨ ꯀꯤꯃꯟꯗꯅ ꯕꯦꯠ ꯑꯗꯨꯒꯤ ꯀꯥꯆꯤꯟꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈꯤ ꯃꯌꯥꯝ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯄꯨꯡꯉꯛ ꯉꯛꯅꯩ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯃꯗ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯃꯥꯡꯈꯤ ꯆꯟꯗ꯭ꯔ ꯄꯥꯈꯠꯅ ꯒꯣꯔꯣ ꯀꯩꯗꯧꯔꯒꯦ ꯒꯣꯔꯣ ꯒꯣꯔꯣ ꯒꯣꯔꯣꯚ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯆꯟꯗ꯭ꯔꯗ ꯌꯦꯡꯉꯤ ꯆꯟꯗ꯭ꯔꯅ ꯀꯩꯗꯧꯔꯦ ꯍꯤꯗꯥꯛ ꯀꯥꯞꯄꯕꯨ ꯀꯤꯕ꯭ꯔꯣ ꯏꯆꯥꯎ ꯍꯦꯛ ꯆꯥꯎꯈꯩ ꯅꯔꯁ ꯑꯗꯨꯅ ꯅꯤꯡꯖꯣꯡꯗ ꯀꯥꯞꯁꯤꯀꯣ ꯇꯨꯡ ꯑꯝꯇ ꯑꯣꯟꯊꯣꯛꯄꯤꯌꯨ ꯅꯔꯁ ꯑꯗꯨꯅ ꯒꯣꯔꯣꯚꯕꯨ ꯍꯤꯗꯥꯛ ꯀꯥꯞꯄꯤꯔꯤ ꯒꯣꯔꯣꯚ ꯃꯤꯍꯨꯟꯗꯤ ꯀꯟꯅ ꯆꯦꯜꯂꯤ ꯆꯦꯞꯈꯠꯂꯒ ꯅꯔꯁꯇꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯅꯔꯁꯇꯨ ꯍꯤꯗꯥꯛ ꯀꯥꯞꯄ ꯂꯣꯏꯔꯗꯨꯅ ꯒꯣꯔꯣꯚꯗ ꯅꯣꯛꯁꯤꯜꯂꯛꯏ ꯒꯣꯔꯣꯚꯅ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯎꯈꯤꯗ꯭ꯔꯦ ꯗꯣꯛꯇꯔꯅ ꯌꯥꯔꯦ ꯌꯥꯔꯦ ꯉꯥꯏꯈꯣ ꯅꯈꯣꯏꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯍꯌꯦꯡꯈꯩꯗꯤꯅꯦ ꯅꯈꯣꯏ ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯒꯥꯔꯤ ꯊꯧꯒꯅꯨ ꯍꯧꯖꯤꯛ ꯑꯦꯛꯁꯤꯗꯦꯟꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯂꯦ ꯄꯨꯈꯠꯂꯛꯏꯕꯁꯤꯡꯁꯦ ꯅꯈꯣꯏꯒꯨꯝꯕ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯉꯥꯛꯇꯅꯤ ꯑꯁꯨꯝ ꯇꯧꯔꯗꯤ ꯃꯅꯤꯄꯨꯔꯁꯤ ꯌꯥꯔꯔꯣꯏ ꯗꯣꯛꯇꯔ ꯑꯩꯈꯣꯏꯕꯨꯁꯨ ꯊꯕꯛ ꯌꯥꯝ ꯆꯤꯜꯍꯜꯂꯦ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯑꯅꯤꯗꯨ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯁꯣꯝꯗꯅ ꯆꯥꯛꯈꯨꯝꯒꯤ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯈꯤꯡꯂꯛꯏ ꯄ꯭ꯔꯃꯣꯗꯤꯅꯤ ꯅꯤꯁꯤꯒꯤ ꯃꯃꯥꯅꯤ ꯏꯕꯦꯝꯃ ꯐꯣꯟ ꯂꯥꯛꯏꯗꯣ ꯑꯝꯇ ꯌꯦꯡꯉꯨ ꯀꯅꯥꯅꯣꯅ ꯑꯦꯟꯁꯥꯡ ꯁꯦꯝꯕ ꯌꯥꯎꯔꯤꯕ ꯅꯤꯁꯤꯒꯤ ꯃꯆꯟꯅꯨꯄꯤ ꯅꯤꯀꯤꯇꯥꯅ ꯐꯣꯟꯗꯨ ꯌꯦꯡꯉꯤ ꯅꯤꯀꯤꯅ ꯇꯥꯃꯣꯒꯤꯅꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯄꯥꯏꯈꯠꯂꯤ ꯍꯦꯜꯂꯣ ꯇꯥꯃꯣ ꯑꯩꯅꯦ ꯅꯤꯁꯤꯅ ꯆꯟ ꯏꯃꯥꯗꯤ ꯂꯩꯇ꯭ꯔꯣ ꯂꯩ ꯆꯥꯛ ꯊꯣꯡꯉꯤꯌꯦ ꯅꯪꯅ ꯀꯩꯗꯧꯔꯤꯕ ꯑꯩꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯕ ꯏꯟꯁꯥꯡ ꯁꯦꯝꯕ ꯌꯥꯎꯔꯤꯕ ꯅꯪꯅꯕꯣ ꯑꯧ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯍꯧꯖꯤꯛ ꯍꯩꯍꯧꯗꯅ ꯀꯔꯝ ꯀꯥꯟꯗ ꯍꯩꯗꯣꯏꯅꯣ ꯌꯥꯝ ꯀꯔꯦꯝꯅꯔꯛꯀꯅꯨꯀꯣ ꯅꯃꯥꯏ ꯀꯥꯏꯖꯅꯤ ꯀꯔꯦꯝꯅꯗꯦꯗ ꯃꯔꯝ ꯃꯣꯛꯑꯝꯕꯗꯨꯗ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤ ꯀꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯑꯒꯦꯅꯦ ꯉꯁꯤꯅ ꯀꯅꯥꯝ ꯀꯔꯤꯝ ꯍꯥꯏꯕꯤꯔꯛꯇꯦꯀꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯥꯠꯅꯤ ꯇꯥꯃꯣꯏ ꯃꯃꯥꯡꯗ ꯎꯠꯄꯤꯗꯕꯩ ꯋꯥꯅꯤ ꯍꯣꯏ ꯍꯣꯏ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯗꯨ ꯇꯥꯃꯣ ꯀꯔꯝ ꯀꯥꯟꯗ ꯅꯪ ꯁꯨꯇꯤ ꯊꯣꯔꯛꯇꯣꯏꯅꯣ ꯃꯊꯪ ꯍꯞꯇꯥꯗ ꯑꯗꯨꯒꯤꯅꯦ ꯏꯃꯥꯗ ꯄꯥꯎ ꯍꯥꯏꯒꯦꯅ ꯐꯣꯟ ꯇꯧꯔꯛꯄꯅꯦ ꯑꯝꯇ ꯄꯥꯏꯍꯜꯂꯣ ꯍꯣꯏ ꯇꯥꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯀꯧꯏ ꯃꯃꯥ ꯇꯥꯕ꯭ꯔꯣ ꯇꯥꯃꯣꯅ ꯄꯥꯏꯔꯛꯑꯣꯌꯦ ꯒ꯭ꯌꯥꯁꯀꯤ ꯃꯩꯗꯨ ꯂꯩꯊꯔꯝꯂꯒ ꯐꯣꯟ ꯑꯣꯛꯄ ꯂꯥꯛꯏ ꯃꯃꯥ ꯑꯗꯨ ꯄ꯭ꯔꯃꯣꯅ ꯍꯦꯜꯂꯣ ꯏꯕꯨꯡꯉꯣ ꯀꯩ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯑꯝꯕꯗꯨꯅꯤ ꯏꯃꯥ ꯏꯃꯥꯒꯤ ꯋꯥꯗꯤ ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯣ ꯅꯪꯒꯤ ꯊꯕꯛꯇꯨꯗꯤ ꯑꯩꯒꯤ ꯕꯣꯟꯁꯨ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯂꯣꯏꯔꯕꯅꯤ ꯁꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯑꯩ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕ ꯍꯦꯜꯂꯛꯏ ꯏꯃꯥ ꯃꯍꯥꯛ ꯂꯩꯇ꯭ꯔꯕ ꯑꯣꯐꯤꯁꯁꯤꯗ ꯑꯩ ꯃꯈꯥ ꯇꯥꯅ ꯆꯠꯅꯤꯡꯉꯛꯇ꯭ꯔꯦ ꯏꯃꯥꯒ ꯏꯆꯟꯒꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒꯅꯦ ꯀꯔꯤꯅꯣ ꯇꯧꯔꯒ ꯑꯩ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯣꯏ ꯁꯤꯗ ꯀꯩꯅꯣ ꯈꯟꯅꯔꯁꯤ ꯏꯁꯨꯗꯤ ꯂꯩꯕ꯭ꯔꯥ ꯏꯁꯨꯅ ꯕꯨꯕꯣꯛ ꯀꯧꯕ ꯇꯥꯗꯕ ꯀꯨꯏꯔꯦ ꯁꯥꯟꯅꯔꯤꯌꯦ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯕ ꯌꯥꯔꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗ ꯃꯈꯣꯡ ꯁꯣꯝꯍꯟꯅꯤꯡꯉꯦ ꯅꯁꯨꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤ ꯃꯔꯣꯠ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯃꯆꯥꯅꯨꯄꯤꯗꯨꯅ ꯄꯄꯥ ꯀꯧꯔꯤ ꯄ꯭ꯔꯃꯣꯅ ꯑꯗꯨꯅ ꯐꯔꯦ ꯃꯄꯥꯟꯗꯇ ꯑꯐꯕ ꯉꯥꯛꯇ ꯂꯩꯕ ꯅꯠꯇꯦ ꯁꯤꯗꯁꯨ ꯑꯐꯕ ꯁ꯭ꯀꯨꯜ ꯌꯥꯝ ꯂꯩꯔꯤ 이슈 스쿨 가봐 호르다보네 부복기 마수토이 니시 마차누피네 사나리부두 야우실리 세세 부복나 암따 거우로오예 거우토크라 마롤 카라카라 톡라바 헨토이나 폰다 부복 아시 하이나 거우리 마수누피기 마콜 타브다 마복두 마북니 뭉실럭두나 와칼두 녹톡제르키
ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯌꯨꯝ ꯒꯧꯔꯣꯕꯒ ꯆꯟꯗ꯭ꯔꯒꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯄꯥꯗ ꯂꯩꯕ ꯌꯨꯝꯗꯨꯅꯤ ꯃꯗꯨꯗꯒꯤꯅꯤ ꯑꯍꯤꯡ ꯑꯆꯤꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯋꯥꯕ ꯈꯣꯟꯖꯦꯜꯗ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯗꯨ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯥꯏꯅꯕꯒꯤ ꯇꯦꯡꯊꯥ ꯈꯣꯟꯖꯦꯜꯅ ꯌꯨꯝ ꯑꯗꯨ ꯅꯤꯜꯂꯔꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗꯤ ꯀꯅꯥꯁꯨ ꯂꯩꯅꯗ꯭ꯔꯕ ꯌꯨꯝ ꯑꯃꯅꯤ ꯃꯁꯤꯗꯅꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯀꯤꯅꯔꯤꯕ ꯑꯁꯤꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯕꯁꯨ ꯀꯅꯥꯃꯠꯇ ꯆꯪꯕ ꯉꯝꯅꯗꯦ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄꯒ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯍꯦꯟꯗꯣꯛꯅꯗ꯭ꯔꯦ ꯌꯨꯝ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯕ ꯌꯨꯝ ꯑꯃꯅꯤ ꯃꯇꯩ ꯃꯅꯥꯎꯈꯛ ꯃꯆꯥꯁꯤꯡꯒ ꯂꯩꯖꯕ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯅꯥꯁꯨ ꯂꯩꯅꯗ꯭ꯔꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯞ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯠꯇꯅ ꯇꯥꯔꯛꯄ ꯑꯗꯨꯗ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯁꯥꯟꯇꯤꯅ ꯇꯥꯃꯣ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟꯕꯤꯅꯕ ꯑꯍꯜ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯅꯆꯥꯁꯤꯡꯁꯤꯁꯨ ꯀꯤꯕꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯕꯅꯦ ꯔꯣꯃꯦꯟꯅ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯅꯦ ꯅꯨꯄꯤ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯦꯟꯗꯧꯗ ꯉꯥꯏꯔꯦ ꯃꯈꯥꯔꯣꯝꯒꯤ ꯃꯥꯏꯕ ꯑꯃꯨꯗꯨꯁꯨ ꯅꯍꯥꯟ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏꯅꯦ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯁꯤ ꯇꯥꯃꯣ ꯀꯔꯤ ꯃꯇꯧꯅꯣ ꯈꯪꯗ꯭ꯔꯦ ꯐꯅꯌꯥꯝꯅꯁꯨ ꯂꯥꯞꯅꯔꯤꯕ ꯌꯨꯝꯅꯤ ꯈꯣꯟꯖꯦꯜꯅ ꯏꯅꯛ ꯅꯛꯅ ꯁ꯭ꯋꯥꯏꯗ ꯇꯥꯔꯤꯁꯦ ꯀꯥꯟꯗꯦ ꯅꯨꯄꯤ ꯆꯥꯛ ꯂꯣꯏꯁꯤꯜꯂꯣ ꯉꯟꯇꯥꯅ ꯇꯨꯝꯅꯕ ꯍꯌꯦꯡ ꯑꯩ ꯋꯥ ꯈꯔ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯂꯩꯇꯥꯗ꯭ꯔꯕ ꯔꯣꯃꯦꯟ ꯃꯇꯩ ꯃꯅꯥꯎꯁꯨ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯗꯨꯅ ꯃꯌꯨꯝ ꯊꯥꯗꯣꯛꯄꯗ ꯇꯥꯔꯦ ꯃꯈꯣꯏꯁꯨ ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯒꯣꯔꯣꯕꯒꯤ ꯃꯌꯨꯝꯗꯅꯤ ꯄꯥꯔꯤꯅ ꯅꯣꯏꯗ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯔꯛꯑꯅꯨ ꯍꯥꯏꯈꯤꯕꯗꯣ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯗ ꯅꯣꯏꯅ ꯃꯊꯥꯗꯨ ꯌꯥꯝ ꯁꯥꯒꯗꯕ ꯅꯠꯇꯦ ꯒꯣꯔꯣꯕꯅ ꯂꯣꯏꯗ꯭ꯔꯤ ꯄꯥꯔꯤ ꯂꯣꯏꯁꯨ ꯂꯣꯏꯈꯤꯔꯣꯏ ꯄꯥꯔꯤꯅ ꯂꯣꯏꯈꯤꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯁꯦ ꯊꯧꯗꯣꯛꯇꯨ ꯑꯩꯈꯣꯏꯅ ꯇꯧꯏ ꯀꯅꯥꯝꯇ ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯦ ꯆꯟꯗ꯭ꯔꯅ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯁꯥꯃꯛꯀꯤ ꯊꯋꯥꯏꯅ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯗꯨꯅ ꯑꯩꯈꯣꯏꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯣꯠꯂꯤꯕꯁꯤꯗꯤ ꯄꯥꯔꯤꯅ ꯑꯩꯗꯤ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯅꯋꯥ ꯂꯧꯗꯦ ꯑꯩꯉꯣꯟꯗ ꯀꯔꯤ ꯊꯣꯛꯀꯦ ꯍꯥ ꯅꯣꯏꯗꯤ ꯃꯤꯀꯤ ꯊꯤ ꯃꯤꯇꯤꯚꯣꯡ ꯒꯣꯔꯣꯕꯅ ꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯚꯥꯞꯅꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯗꯣ ꯅꯉꯣꯟꯗ ꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥ ꯂꯧꯔꯛꯈꯤꯅꯤ ꯅꯪ ꯅꯨꯃꯤꯠꯁꯤꯃꯛꯀꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯄꯥꯔꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯉꯥꯏꯍꯥꯛ ꯍꯤꯞꯊꯩ ꯃꯃꯤꯠꯇ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯈꯔ ꯎꯔꯛꯏ ꯈꯜꯂꯤ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯖꯥꯠꯂꯅꯦ ꯒꯣꯔꯣꯕꯒ ꯆꯟꯗ꯭ꯔꯒꯅ ꯎꯔꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯝꯂꯒꯅ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯄꯥꯔꯤ ꯐꯃꯨꯡꯗꯒꯤ ꯌꯥꯟꯊꯔꯤꯕ ꯃꯈꯣꯡ ꯑꯣꯏꯅꯥꯗꯨꯗ ꯈꯨꯠ ꯑꯃꯅ ꯄꯥꯏꯁꯤꯜꯂꯛꯄꯗꯧꯅ ꯐꯥꯎꯈꯤ ꯄꯥꯔꯤ ꯃꯁꯥꯗꯨ ꯍꯪꯒꯠꯇꯨꯅ ꯃꯈꯣꯡꯗ ꯄꯥꯏꯔꯛꯏꯕꯗꯨ ꯀꯅꯥꯅꯣ ꯌꯦꯡꯉꯤ ꯌꯦꯡꯂꯨꯕꯗ ꯏ ꯌꯥꯎꯗ꯭ꯔꯕ ꯎꯟꯁꯥ ꯉꯧꯔꯣꯛ ꯉꯧꯕ ꯈꯨꯠ ꯑꯃꯅ ꯀꯥꯡꯈꯗꯒꯤ ꯊꯤꯟꯗꯣꯔꯛꯇꯨꯅ ꯄꯥꯔꯤꯒꯤ ꯃꯈꯣꯡꯗ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯔꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯃꯤꯍꯨꯟ ꯌꯥꯎꯗꯨꯅ ꯐꯃꯨꯡꯗꯒꯤ ꯆꯣꯡꯈꯠꯇꯨꯅ ꯆꯦꯟꯊꯣꯔꯛꯏ ꯆꯞ ꯂꯦꯞꯇꯨꯅ ꯁꯣꯔꯗꯨ ꯊꯕꯦꯠ ꯍꯣꯜꯂꯤ ꯃꯥꯒꯤ ꯐꯃꯨꯡ ꯃꯈꯥ ꯀꯥꯡꯈꯗꯨꯗ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯄꯥꯔꯤ ꯃꯣꯝꯄꯥꯛ ꯐꯤꯗꯅ ꯍꯥꯏꯊꯗꯨꯅ ꯂꯩꯔꯤꯕꯅ ꯀꯥꯡꯈ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯕꯁꯨ ꯎꯕ ꯉꯝꯂꯝꯗꯦ ꯑꯃꯨꯛꯁꯨ ꯃꯔꯨꯝ ꯑꯗꯨꯗ ꯀꯔꯤ ꯂꯩꯔꯤ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯕ ꯑꯃꯁꯨ ꯐꯥꯎꯔꯤ ꯑꯀꯤꯕ ꯐꯥꯎꯔꯕꯁꯨ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯨꯟꯊꯈꯤ ꯃꯈꯨꯠ ꯑꯗꯨ ꯊꯛ ꯅꯤꯛꯇꯨꯅ ꯃꯣꯝꯄꯥꯛ ꯐꯤꯗꯥꯗꯨ ꯄꯥꯏꯔꯤ ꯐꯠ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯐꯤꯗꯥꯗꯨ ꯍꯥꯏꯒꯠꯂꯒ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯕ ꯊꯦꯡꯅꯗꯦ ꯄꯥꯔꯤ ꯉꯛꯄꯁꯨ ꯐꯥꯎꯔꯤ ꯍꯧꯒꯠꯂꯒ ꯁꯣꯔꯗꯨ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯏ ꯃꯃꯥꯏ ꯑꯗꯨ ꯌꯦꯟꯂꯣꯝꯗ ꯂꯩꯗꯨꯅ ꯐꯃꯨꯡꯒ ꯇꯥꯏꯅꯅ ꯃꯤꯡꯁꯦꯜ ꯂꯩꯕ ꯑꯗꯨꯗ ꯌꯦꯡꯂꯨꯏ ꯑꯃꯨꯛꯁꯨ ꯐꯅꯦꯛ ꯈꯛꯇ ꯁꯦꯠꯄ ꯅꯨꯄꯤ ꯑꯃ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯔꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯑꯣꯏꯅꯥꯔꯣꯝꯗ ꯐꯠ ꯂꯩꯊꯣꯔꯛꯏ ꯃꯤꯡꯁꯦꯜꯒꯤ ꯃꯃꯤ ꯅꯠꯇꯕ ꯑꯁꯦꯡꯕ ꯁꯛꯇꯝꯗꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯃꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯔꯝꯗꯦ ꯃꯤꯡꯁꯦꯜꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗ ꯃꯤꯡꯁꯦꯜꯗ ꯃꯃꯤ ꯑꯗꯨꯁꯨ ꯇꯥꯔꯝꯗ꯭ꯔꯦ ꯄꯥꯔꯤꯗꯨ ꯋꯥꯈꯜꯗ ꯃꯣꯟ ꯈꯜꯂꯛꯂꯤ ꯃꯥꯒꯤ ꯎꯄꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯌꯨ ꯂꯤꯛꯂꯤ ꯑꯃ ꯂꯧꯊꯣꯛꯑꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯏꯁꯤꯡ ꯈꯔꯒ ꯍꯩꯖꯤꯜꯂꯒ ꯒꯠ ꯂꯥꯎꯅ ꯊꯛꯆꯤꯜꯂꯤ ꯁꯣꯝꯗ ꯄ꯭ꯔꯃꯣꯅ ꯅꯪ ꯅꯕꯨꯡꯗꯨꯕꯨ ꯄꯨꯡ 1:30 ꯅꯠꯇ꯭ꯔꯣ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯕꯣ ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒꯅ ꯅꯤꯁꯤ ꯌꯧꯔꯛꯄ ꯉꯥꯏꯔꯤ
ꯅꯤꯁꯤ ꯍꯧꯈꯤꯕ ꯆꯍꯤ 4-5ꯁꯤ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯁꯨꯇꯤ ꯍꯦꯛ ꯐꯪꯕꯒ ꯃꯃꯥꯒ ꯃꯆꯟꯒ ꯎꯅꯕ ꯂꯥꯛꯆꯩ꯫ ꯃꯃꯥꯒ ꯃꯆꯟꯒꯁꯨ ꯅꯤꯁꯤꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯆꯠꯂꯤ꯫ ꯅꯤꯁꯤꯒꯤ ꯊꯕꯛ ꯃꯐꯝꯗ ꯑꯅꯨꯟꯁꯤ ꯊꯦꯡꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯃꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯅꯨꯟꯁꯤ ꯂꯩꯇ꯭ꯔꯕꯗ ꯊꯕꯛ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯕ ꯋꯥꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯑꯝꯃꯒ ꯃꯃꯥꯒ ꯃꯆꯟꯒꯒꯤ ꯃꯅꯥꯛꯇ ꯄꯨꯟꯅ ꯂꯩꯔꯒꯦ ꯈꯜꯂꯕ ꯃꯥꯜꯂꯦ꯫ ꯊꯃꯣꯏ ꯑꯅꯤꯕꯨ ꯂꯥꯞꯅꯍꯜꯂꯤꯕ ꯅꯣꯡꯗꯝ ꯃꯃꯥꯕꯨꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯧꯗꯕ ꯉꯝꯗꯦ꯫ ꯏꯃꯥ, ꯍꯣ ꯏꯃꯥ, ꯆꯟ! ꯅꯤꯁꯤ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯃꯥꯒ ꯃꯆꯟꯒ ꯀꯧꯔꯤ꯫ ꯅꯤꯀꯤꯗꯨ ꯍꯥꯟꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯏꯃꯥ, ꯇꯥꯃꯣ ꯂꯥꯛꯑꯦ, ꯃꯩ ꯄꯨꯊꯣꯔꯛꯑꯣ꯫ ꯃꯃꯥꯗꯨ ꯈꯕꯔ ꯃꯆꯦꯠ ꯑꯃꯗ ꯃꯩꯈꯦꯠ ꯑꯗꯨ ꯆꯨꯗꯨꯅ ꯃꯆꯥ ꯑꯃꯗꯤ ꯃꯁꯨ ꯅꯨꯄꯤꯕꯨ ꯂꯝꯒꯤ ꯂꯥꯏ ꯇꯤꯟꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯩ ꯑꯣꯛꯄꯤꯔꯤ꯫ ꯅꯤꯀꯤꯅ, ꯑꯩꯈꯣꯏ ꯍꯦꯟꯊꯣꯏꯁꯦ ꯌꯥꯝ ꯆꯥꯎꯔꯝꯃꯦꯅꯦ, ꯂꯥꯛꯑꯣ ꯅꯦꯅꯦ ꯄꯝꯒꯦ꯫ ꯍꯦꯟꯊꯣꯏꯁꯨ ꯃꯅꯦꯅ ꯄꯝꯒꯦ ꯍꯥꯏꯔꯤꯕꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯤ꯫ ꯅꯤꯁꯤꯅ, ꯚꯥꯏ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯈꯤꯁꯦ꯫ ꯁꯨꯁꯤꯜꯅ, ꯆꯪꯉꯔꯣꯏ ꯚꯥꯏ, ꯑꯣꯐꯤꯁꯇ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ, ꯍꯣꯔꯦꯟ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯣꯏꯅ ꯆꯪꯉꯛꯑꯒꯦ꯫ ꯅꯤꯁꯤꯅ, ꯐꯔꯦ ꯐꯔꯦ, ꯚꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ, ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯆꯪꯉꯛꯎꯀꯣ꯫ ꯍꯣꯏ ꯚꯥꯏ꯫ ꯁꯨꯁꯤꯜꯁꯨ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯣꯝꯗ ꯆꯠꯈꯤꯗꯨꯅ ꯒꯥꯔꯤꯗꯨ ꯀꯥꯈꯠꯇꯨꯅ ꯊꯧꯈ꯭ꯔꯦ꯫ ꯄ꯭ꯔꯃꯣꯗꯅ, ꯋꯥꯔꯝꯃꯅꯤ ꯏꯆꯥꯗꯤ, ꯆꯪꯉꯣ, ꯏꯁꯤꯡ ꯁꯥꯍꯜꯂꯕꯅꯦ, ꯏꯔꯨꯖ ꯃꯥꯏꯊꯖꯔꯣ, ꯏꯃꯥꯁꯨ ꯆꯥꯛ ꯊꯤꯕꯤꯅꯕ ꯇꯧꯔꯒꯦ, ꯑꯗꯨꯒꯅꯦ ꯆꯥꯊꯣꯛꯑꯒ ꯄꯣꯊꯥꯔꯣ꯫ ꯍꯣꯏ ꯏꯃꯥ, ꯏꯃꯥ ꯍꯣꯏꯗꯤ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯤ, ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯦ꯫ ꯑꯁꯨꯝꯅ ꯅꯤꯁꯤꯁꯨ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯂꯩꯔꯔꯦ꯫ ꯃꯁꯨ ꯅꯨꯄꯤꯒꯤ ꯅꯨꯡꯁꯤꯖꯕ ꯃꯇꯧ ꯎꯔꯒ ꯄ꯭ꯔꯃꯣꯗꯅ ꯇꯠꯇꯅ ꯅꯤꯟꯗꯥ ꯇꯧꯖꯔꯤ꯫ ꯏꯃꯧ ꯑꯗꯨꯇꯪ ꯂꯩꯖꯔꯝꯂꯕꯗꯤ ꯏꯃꯨꯡ ꯑꯁꯦ ꯑꯋꯥꯠꯄ ꯂꯩꯔꯝꯂꯣꯏꯗꯕꯅꯤꯀꯣ꯫ ꯍꯦ ꯏꯁꯣꯔ, ꯅꯪꯒꯤ ꯀꯔꯝꯕ ꯅꯣꯡꯗꯝꯈꯣꯜꯅꯣ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯤꯕꯁꯤꯕꯣ? ꯅꯤꯁꯤ ꯃꯥꯒꯤ ꯀꯥꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯑꯜꯃꯤꯔꯥꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯖꯁꯣꯕꯟꯇꯒ ꯄꯨꯟꯅ ꯅꯝꯃꯤꯟꯅꯈꯤꯕ ꯐ꯭ꯔꯦꯝ ꯆꯜꯂꯕ ꯐꯣꯇꯣ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯀꯔꯤ ꯅꯤꯡꯁꯤꯡꯂꯛꯄꯅꯣ ꯈꯪꯗꯦ ꯅꯤꯁꯤ ꯅꯣꯛꯐꯦꯠ ꯇꯧꯈꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯖꯁꯣ ꯚꯥꯏ, ꯉꯁꯤꯁꯨ ꯅꯪ ꯅꯣꯛꯂꯒ ꯂꯩꯔꯤꯅꯦ꯫ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯗꯦ ꯅꯠꯇ꯭ꯔꯥ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗꯒꯤ ꯂꯣꯠꯀꯦ ꯌꯥꯎꯅ ꯂꯣꯠꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯃꯔꯨꯞ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯎꯔꯕꯁꯨ ꯅꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯈꯟꯖꯈꯤꯕꯅꯤꯀꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯦꯂꯤ ꯄꯥꯝꯕꯤ ꯑꯗꯨ ꯍꯦꯟꯗꯣꯔꯛꯇꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯄꯅ ꯑꯁꯨꯝ ꯄꯣꯡ ꯂꯝꯕꯤꯗ ꯖꯁꯣꯒꯤ ꯃꯌꯨꯝ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯅꯤꯁꯤ꯫ ꯆꯍꯤ 2-3ꯒꯤ ꯃꯃꯥꯡꯗ ꯂꯩꯍꯧꯕ ꯌꯨꯝ 3-4ꯗꯨ ꯃꯁꯤꯡ ꯍꯦꯟꯒꯠꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯖꯁꯣꯒꯤ ꯌꯨꯝ ꯑꯗꯨꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟ ꯇꯥꯕ ꯃꯥꯟꯅ ꯂꯩꯔꯤ꯫ ꯆꯦꯛꯄꯜꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯅ ꯂꯩꯕꯅꯤ꯫ ꯄꯣꯡ ꯂꯝꯕꯤ ꯍꯥꯏꯅ ꯀꯧꯅꯕ ꯂꯝꯕꯤ ꯑꯗꯨꯗꯤ ꯃꯤ ꯀꯅꯥꯁꯨ ꯆꯠꯇꯦ꯫ ꯊꯪꯅꯕꯗ ꯌꯨꯝ 2-3 ꯑꯗꯨꯁꯨ ꯃꯤ ꯂꯩꯕꯒꯤ ꯃꯅꯤꯜ ꯇꯥꯗꯦ꯫ ꯅꯤꯁꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯀꯅꯥꯁꯨ ꯎꯗꯦ꯫ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯁꯤ ꯁꯣꯔꯣꯛꯇꯒꯤ ꯖꯁꯣꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯉꯛꯏ꯫ ꯌꯣꯠꯀꯤ ꯒꯦꯠ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ꯫ ꯅꯤꯁꯤ ꯀꯣꯏꯌꯦꯡ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯖꯁꯣ! ꯖꯁꯣ! ꯅꯤꯁꯤ ꯆꯪꯁꯤꯟꯗꯨꯅ ꯖꯁꯣꯕꯨ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯃꯛꯇꯦ꯫ ꯑꯃꯨꯛꯁꯨ ꯀꯧꯏ, ꯈꯨꯝꯂꯛꯇꯦ꯫ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯄꯨꯔꯥ ꯂꯣꯟꯁꯤꯟꯗꯅ ꯃꯆꯦꯠ ꯑꯃꯇꯪ ꯀꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯁꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯤꯔꯤ-ꯊꯥꯛꯇꯨ ꯀꯥꯈꯠꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯅꯨꯡ ꯑꯗꯨꯗꯤ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯑꯣꯏꯔꯕꯁꯨ ꯁꯤꯠ ꯅꯥꯜꯂꯤ꯫ ꯄꯣꯠ ꯆꯩ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯂꯩ꯫ ꯃꯤ ꯂꯩꯅꯕ ꯌꯨꯝ ꯑꯃꯒꯨꯝ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯑꯃꯠꯇ ꯇꯥꯗꯦ ꯃꯅꯨꯡ ꯑꯗꯨꯗꯤ꯫ ꯖꯁꯣ! ꯖꯁꯣꯕꯟꯇ! ꯅꯤꯁꯤ ꯀꯧꯗꯨꯅ ꯀꯥ ꯑꯃꯃꯝꯇ ꯑꯣꯏꯅ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯅꯤꯁꯤ! ꯌꯨꯝ ꯑꯗꯨꯗ ꯅꯥꯏꯇꯣꯝ ꯂꯩꯕ ꯍꯦꯟꯊꯣꯏꯅ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯅꯤꯁꯤꯕꯨ ꯎꯕꯗ ꯍꯔꯥꯎꯖꯗꯨꯅ ꯀꯧꯏ꯫ ꯅꯤꯁꯤꯕꯨ ꯎꯕꯗ ꯍꯦꯟꯊꯣꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯍꯦꯟꯊꯣꯏ꯫ ꯃꯍꯥꯛꯇꯤ ꯃꯁꯥꯃꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯇꯤꯟꯗꯨꯅ ꯂꯩꯔꯤꯅꯤ ꯍꯥꯏꯕ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯄꯣꯠꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯍꯦꯟꯊꯣꯏ ꯂꯩꯔꯕꯁꯨ ꯅꯤꯁꯤꯅ ꯈꯪꯕ ꯎꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯔꯣꯏ꯫ ꯍꯦꯟꯊꯣꯏꯗꯤ ꯍꯛꯆꯥꯡꯗꯒꯤ ꯈꯥꯏꯗꯣꯛꯂꯕ ꯊꯋꯥꯏꯅꯤ꯫ ꯍꯦꯟꯊꯣꯏ ꯅꯤꯁꯤꯒꯤ ꯃꯇꯨꯡ ꯀꯣꯏꯅ ꯏꯟꯅꯖꯩ꯫ ꯅꯤꯁꯤꯗꯨ ꯀꯥ ꯑꯃꯗ ꯇꯞꯅ ꯆꯪꯉꯛꯏ꯫ ꯀꯥ ꯑꯁꯤ ꯖꯁꯣꯒꯤ ꯄꯣꯊꯥꯐꯝꯅꯤ ꯍꯥꯏꯕ ꯍꯦꯛ ꯎꯕꯗ ꯅꯤꯁꯤꯅ ꯈꯪꯕ ꯉꯝꯃꯤ꯫ ꯀꯥ ꯑꯗꯨꯗ ꯃꯆꯨ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯆꯨ ꯊꯤꯠꯅꯕ ꯄ꯭ꯂꯦꯠ, ꯇꯨꯔꯤ,
ꯑꯁꯤꯅꯆꯤꯡꯕ ꯃꯐꯝ ꯆꯥꯅ ꯊꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯈꯣꯡ ꯌꯥꯎꯕ ꯎꯒꯤ ꯐ꯭ꯔꯦꯝ ꯑꯃꯗ ꯂꯥꯏ ꯌꯦꯛꯅꯕ ꯐꯤ ꯑꯃ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯦꯟꯚꯥꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃꯒꯤ ꯄꯦꯟꯁꯤꯜꯒꯤ ꯁ꯭ꯀꯦꯠꯁ ꯌꯦꯛꯂꯤ꯫ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯂꯥꯏ ꯑꯃꯅꯤ꯫ ꯁ꯭ꯀꯦꯠꯁ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯅꯤꯁꯤꯒꯤ ꯃꯃꯤꯠꯇ ꯍꯦꯟꯊꯣꯏꯕ ꯎꯔꯛꯏ꯫ ꯃꯥꯅꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯌꯦꯛꯄ ꯍꯧꯕꯗ ꯉꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨ ꯍꯦꯟꯊꯣꯏꯒꯤꯅꯤ꯫ ꯂꯥꯏ ꯑꯗꯨꯕꯨ ꯌꯦꯛꯅꯕ ꯍꯣꯠꯅꯖꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯖꯁꯣꯕꯟꯇꯅꯤ꯫ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯎꯔꯒ ꯅꯤꯁꯤ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯅꯤꯁꯤꯅ "ꯀꯣꯟꯒ꯭ꯔꯦꯆꯨꯂꯦꯁꯟ ꯚꯥꯏ, ꯐꯥꯏꯟ ꯑꯥꯔꯠꯁꯀꯤ ꯍꯥꯏꯁ ꯃꯥꯔꯛꯀ ꯁꯦꯠꯂꯤꯅꯦ ꯍꯥ?" ꯖꯁꯣꯅ "ꯅꯪꯗꯤ ꯅꯩꯗꯝꯅꯤꯅ ꯀꯥꯏꯗꯩꯅꯣ, ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯅꯪꯒꯗꯤ ꯃꯥꯟꯅ ꯉꯝꯗꯦꯅꯦ꯫ ꯌꯥꯝ ꯋꯥꯏꯀꯣ, ꯂꯥꯏ ꯌꯦꯛꯄꯁꯦ ꯄꯥꯝꯗꯤ ꯄꯥꯝꯃꯦ꯫ ꯑꯩꯒꯤ ꯀꯦꯔꯤꯌꯔꯁꯦ ꯂꯥꯏ ꯌꯦꯛꯄꯔꯣꯝꯗ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯒ ꯂꯦꯞꯄꯦ." "ꯇꯧꯁꯤꯜꯂꯣꯏꯕꯣ ꯑꯄꯥꯝꯕꯗꯣ, ꯑꯩꯁꯨ ꯂꯥꯏ ꯌꯦꯛꯄꯁꯦ ꯍꯣꯕꯤ ꯑꯣꯏꯅꯗꯤ ꯊꯝꯒꯦ ꯈꯜꯂꯤ." "ꯍꯣꯕꯤ ꯑꯣꯏꯅ ꯊꯝꯕꯁꯨ ꯌꯥꯏ ꯀꯩꯅꯣ, ꯅꯪꯁꯨ ꯑꯥꯔꯠꯀꯤ ꯇꯦꯂꯦꯟ ꯑꯃꯗꯤ ꯌꯥꯎꯔꯤꯕꯗꯨꯗꯤ, ꯑꯗꯨ ꯂꯦꯝꯅꯗꯤ ꯃꯥꯡꯍꯟꯒꯅꯨ." "ꯍꯣꯏꯅꯦ, ꯑꯗꯨꯅꯕꯨ ꯍꯣꯕꯤ ꯑꯣꯏꯅ ꯊꯝꯃꯒꯦ ꯍꯥꯏꯔꯤꯁꯤꯗꯤ, ꯅꯪꯗꯤ ꯑꯐꯥꯎꯕ ꯄꯦꯟꯇꯔ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦꯀꯣ." ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯖꯁꯣꯒꯤ ꯅꯤꯡꯖꯕ ꯑꯗꯨ ꯊꯨꯡꯂꯦ ꯍꯥꯏꯕ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏ ꯌꯦꯛꯄꯒꯤ ꯃꯆꯥꯛ ꯃꯊꯨꯝ ꯃꯌꯥꯝꯗꯨꯅ ꯇꯥꯛꯂꯤ꯫ ꯅꯤꯁꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯈꯤ꯫ "ꯅꯤꯁꯤ." ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜꯅꯤ ꯅꯤꯁꯤꯅ ꯇꯥꯔꯤꯕꯗꯨ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯈꯤꯕ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯅꯤ꯫ "ꯍꯦꯟꯊꯣꯏ!" ꯌꯥꯝꯅ ꯊꯨꯅ ꯃꯄꯥꯟꯂꯣꯝꯗ ꯍꯦꯟꯊꯣꯏꯕꯨ ꯀꯧꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯐꯥꯎꯖꯔꯤ꯫ ꯌꯨꯝ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯆꯦꯞꯅ ꯌꯦꯡꯂꯝꯂꯒ ꯅꯤꯁꯤ ꯃꯥꯒꯤ ꯒꯥꯔꯤ ꯇꯝꯅ ꯂꯥꯛꯂꯤ꯫ ꯒꯥꯔꯤꯗꯨ ꯀꯥꯈꯠꯇꯨꯅ ꯊꯧꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯂꯝꯕꯤꯗ ꯑꯍꯜ ꯑꯃ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯅꯤꯁꯤ ꯒꯥꯔꯤꯗꯨ ꯍꯥꯏꯐꯦꯠ ꯇꯞꯊꯔꯒ, "ꯈꯨꯔꯥ, ꯑꯝꯇ ꯉꯥꯏꯕꯤꯈꯨꯋꯣ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ." ꯑꯍꯜ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯀꯔꯤ ꯑꯣꯏꯔꯕꯅꯣ?" ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯗꯨꯅ ꯀꯨꯝꯊꯩ꯫ ꯅꯤꯁꯤꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ, "ꯑꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯖꯁꯣꯕꯟꯇꯅ ꯂꯥꯏ ꯌꯦꯛꯄ ꯑꯃ." ꯑꯍꯜ ꯑꯗꯨꯅ ꯅꯤꯁꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, "ꯏꯕꯨꯡꯉꯣ, ꯃꯥꯗꯤ ꯁꯤꯈꯤꯕ ꯆꯍꯤ ꯐꯥꯒꯗꯣꯔꯕꯅꯤꯅꯦ." ꯅꯤꯁꯤ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯅꯤꯁꯤꯅ, "ꯍꯥꯏꯔꯤꯁꯤꯕꯨ ꯈꯨꯔꯥ, ꯀꯃꯥꯏ ꯇꯧꯅꯅꯣ?" ꯑꯍꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯥꯒꯤ ꯃꯁꯥꯃꯛꯀꯤ ꯃꯌꯨꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯒ ꯄꯨꯟꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦꯅ ꯇꯧꯅꯈꯤꯕꯅꯤ꯫ ꯀꯅꯥꯒꯤ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯂꯤꯕꯅꯣ ꯑꯗꯨ ꯑꯗꯨꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯀꯗꯤ ꯌꯥꯝꯅ ꯂꯥꯛꯑꯝꯕꯅꯤ, ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ." ꯅꯤꯁꯤꯅ, "ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯈꯨꯔꯥ?" "ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯦ ꯃꯌꯥꯝꯅ ꯀꯔꯤ ꯌꯥꯝꯅ ꯍꯥꯏꯅꯕꯅꯤ꯫ ꯀꯅꯥꯁꯨ ꯂꯩꯅꯗ꯭ꯔꯕ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯒꯤ ꯈꯣꯟꯖꯦꯜ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯪꯅꯕꯗ ꯂꯩꯕ ꯌꯨꯝ ꯑꯅꯤ ꯑꯍꯨꯝꯁꯨ ꯂꯩꯕ ꯉꯝꯗꯗꯨꯅ ꯆꯦꯟꯅꯈ꯭ꯔꯕꯅꯤ꯫ ꯃꯔꯛ ꯃꯔꯛꯇꯁꯨ ꯁꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯣ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯎꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯉꯥꯡꯅꯕꯅꯤ." ꯅꯤꯁꯤ ꯋꯥꯈꯜꯗ ꯈꯪꯅꯤꯡꯅ, "ꯈꯨꯔꯥ, ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯅꯥꯅꯣ? ꯃꯁꯛ ꯈꯪꯕꯤꯕ꯭ꯔꯥ?" ꯑꯍꯜ ꯑꯗꯨꯅ, "ꯈꯪꯗꯦꯕꯨ ꯏꯕꯨꯡꯉꯣ, ꯑꯩꯁꯨ ꯁ꯭ꯋꯥꯏꯗꯒꯤ ꯅꯠꯇꯦ꯫ ꯂꯝꯕꯤ ꯑꯁꯦ ꯀꯅꯥꯁꯨ ꯆꯠꯅꯗ꯭ꯔꯕꯅꯤ, ꯃꯤꯌꯥꯝꯅꯁꯨ ꯍꯪꯒꯣꯏꯅꯔꯕꯅꯤ꯫ ꯉꯁꯤꯗꯕꯨ ꯈꯨꯔꯥ ꯀꯣꯏꯅ ꯆꯠꯄ ꯉꯝꯗꯕꯒꯤ ꯂꯝꯕꯤꯁꯤꯗ ꯐꯥꯎꯔꯛꯄꯒꯤ ꯋꯥꯅꯤ꯫ ꯈꯨꯔꯥ ꯁ꯭ꯋꯥꯏꯁꯤꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯁꯨ ꯊꯋꯥꯏ ꯐꯠꯇꯕꯗꯨ ꯊꯦꯡꯅꯅꯤꯡꯗ꯭ꯔꯕꯗꯤ ꯀꯨꯏꯅ ꯂꯩꯊꯒꯅꯨꯀꯣ, ꯈꯨꯔꯥ ꯆꯠꯂꯦꯍꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯃꯊꯛꯇ ꯇꯣꯡꯈꯠꯇꯨꯅ ꯑꯗꯨꯃꯛ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯅꯤꯁꯤꯅ, "ꯍꯣꯏ ꯈꯨꯔꯥ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ." ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯁꯤ ꯊꯥꯖꯕꯗ ꯋꯥꯅ ꯊꯣꯛꯈꯤ꯫ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅꯁꯨ ꯖꯁꯣ ꯂꯩꯈꯤꯗ꯭ꯔꯦ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯈꯥꯡꯉꯝꯗ꯭ꯔꯕ ꯆꯩꯅꯥ ꯑꯃꯗꯤ ꯐꯥꯎꯔꯤꯕꯅꯤ꯫ ꯇꯧꯐꯝ ꯈꯪꯗꯅ ꯉꯥꯏꯍꯥꯛ ꯆꯞ ꯌꯨꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯃꯨꯛꯁꯨ ꯏꯆꯤꯛ ꯆꯤꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯁꯤ ꯍꯥꯏꯅ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯁꯦꯡꯕꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯃꯍꯥꯛꯁꯨ ꯈꯪꯖꯔꯝꯗꯦ꯫ ꯑꯃꯨꯛ ꯌꯨꯝꯂꯣꯝꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫